ꯐꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯥꯖꯩ-ꯑꯣꯟꯖꯕ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯗꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥ ꯃꯃꯥ ꯑꯁꯤꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯌꯥꯑꯣꯡ ꯏꯜꯍꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯤꯁꯨ ꯈꯔ ꯏꯀꯥꯏꯊꯤꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯃꯀꯨꯕꯣꯛ ꯑꯃꯁꯨꯡ ꯃꯅꯦꯝꯕꯣꯛꯇ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯤꯒ ꯃꯀꯨꯕꯣꯛ, ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯈꯔꯒ ꯄꯨꯟꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯆꯨꯍꯤ ꯑꯅꯧꯕ ꯈꯔ ꯂꯩꯕꯗꯨ ꯆꯥꯛꯀ ꯇꯣꯠꯇꯨꯅ ꯆꯥꯔꯕꯗꯤ ꯌꯥꯝꯅ ꯍꯥꯎꯒꯅꯤ, ꯈꯔ ꯆꯥꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯨꯍꯤ ꯈꯔ ꯂꯧꯊꯣꯛꯎꯔꯒ ꯃꯌꯥꯝ ꯑꯗꯨ ꯆꯥꯛꯀ ꯇꯣꯠꯇꯨꯅ ꯆꯥꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗ "ꯑꯉꯥꯡ, ꯅꯪꯁꯨ ꯈꯔ ꯆꯥꯒꯦꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯅ "ꯆꯥꯖꯔꯔꯣꯏ, ꯌꯥꯔꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯇꯩ ꯑꯗꯨꯅ "ꯍꯟꯗꯛꯀꯤ ꯆꯨꯍꯤ ꯑꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯎꯈ꯭ꯔꯦꯗ, ꯊꯨꯝꯃꯤꯗ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯦꯛꯇꯨꯅ ꯆꯥꯅꯔꯛꯄ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯅꯤꯡꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯆꯥꯖꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨꯗ ꯈꯔ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯒꯗꯕꯁꯨ ꯏꯀꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯤꯅ ꯈꯜꯂꯤ, "ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯤ ꯃꯌꯥꯝꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯆꯥꯛꯈꯨꯝꯃꯥꯡꯗ ꯌꯥꯜꯂꯤꯕ ꯆꯨꯍꯤ ꯆꯐꯨ ꯑꯁꯤ ꯄꯥꯇꯨꯝ ꯑꯃꯅ ꯍꯦꯛꯇ ꯊꯤꯟꯗꯨꯅ ꯆꯥꯔꯒꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯄꯥꯇꯨꯝ ꯑꯃ ꯁꯦꯝꯂꯒ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯄꯥꯇꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯐꯨ ꯃꯅꯤꯡ ꯑꯗꯨꯗ ꯊꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯆꯐꯨ ꯑꯗꯨ ꯍꯣꯗꯨꯅ ꯆꯨꯍꯤ ꯑꯗꯨ ꯑꯣꯔꯣꯔꯣ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯨꯍꯤ ꯑꯗꯨ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯗꯨꯅ ꯀꯨꯠ ꯀꯨꯠ ꯂꯥꯎꯅ ꯊꯛꯄ ꯃꯇꯝꯗ ꯊꯛꯄ ꯉꯝꯗ꯭ꯔꯦ꯫ ꯆꯨꯍꯤ ꯑꯗꯨꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯇꯥꯔꯛꯄꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗꯤ ꯃꯁꯥ ꯄꯨꯝꯕꯗ ꯆꯨꯍꯤꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯤꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯅꯦꯝꯕꯣꯛꯀꯤ ꯂꯁꯤꯡ ꯀꯥꯐꯣꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯨꯕ ꯃꯇꯝꯗꯗꯤ ꯂꯁꯤꯡꯅ ꯄꯨꯡꯌꯣꯝ ꯌꯣꯝꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯨꯡꯉꯧ ꯉꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒ ꯊꯦꯡꯂꯛꯄꯒ ꯃꯍꯥꯛ ꯅꯤꯡꯊꯝꯃꯟꯈ꯭ꯔꯗꯨꯅ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯩ ꯍꯧꯒꯠꯇꯨꯅ ꯌꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯀꯨꯕꯣꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯉꯧ ꯉꯧꯕ ꯑꯃ ꯃꯩ ꯌꯥꯏꯗꯨꯅ ꯐꯝꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯗꯨ ꯍꯧꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯅꯨꯄꯤ, ꯇꯥꯔꯤꯕ꯭ꯔꯥ? ꯍꯧꯒꯠꯂꯨ, ꯏꯄꯥ ꯏꯄꯨ ꯄꯣꯛꯄ ꯂꯩꯔꯦ, ꯈꯨꯔꯨꯝꯁꯤ, ꯍꯩ ꯂꯩ ꯈꯔ ꯁꯦꯝꯃꯨ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯊꯧꯅꯤꯖꯍꯧꯁꯤ"꯫ ꯑꯁꯨꯝꯅ ꯍꯧꯗꯣꯛꯂꯛꯄ ꯑꯁꯤꯗ ꯃꯅꯦꯝꯕꯣꯛ ꯑꯁꯤꯁꯨ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯐꯨꯡꯒꯥꯔꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯉꯧ ꯉꯧꯕ ꯑꯃ ꯃꯩ ꯌꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅꯁꯨ ꯁꯣꯏꯗ꯭ꯔꯦ, ꯏꯄꯥ ꯏꯄꯨ ꯄꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯩ ꯂꯩ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯋꯥꯏ ꯐꯖꯅ ꯇꯩꯊꯣꯛꯂꯒ ꯂꯥ ꯂꯥꯇꯣꯟ ꯑꯃꯗ ꯍꯩ ꯂꯩ, ꯆꯦꯡ ꯊꯣꯏꯗꯤꯡ ꯄꯨꯝꯅꯃꯛ ꯊꯝꯂꯦ꯫ ꯃꯩꯔꯥ ꯑꯃꯁꯨ ꯊꯥꯜꯂꯦ꯫ ꯀꯥꯝꯕꯤ ꯑꯃꯗ ꯃꯦꯡꯀ꯭ꯔꯨꯛ ꯊꯥꯗꯨꯅ ꯀꯠꯂꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯃꯇꯧ ꯑꯗꯨꯒ ꯃꯀꯨꯕꯣꯛ, ꯃꯅꯦꯝꯕꯣꯛꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯏꯀꯥꯏꯃꯟꯈꯤꯗꯨꯅ ꯐꯨꯝꯕꯪꯅꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯀꯨꯕꯣꯛ, ꯃꯅꯦꯝꯕꯣꯛ ꯑꯅꯤ ꯑꯁꯤꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯉꯧ ꯉꯧꯔꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯦ꯫ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯊꯧꯅꯤꯕ ꯍꯧꯔꯛꯂꯦ꯫ "ꯍꯦ ꯏꯄꯥ ꯏꯄꯨ ꯄꯣꯛꯄ, ꯅꯆꯥ ꯅꯅꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯇꯤꯟꯖꯦ ꯂꯥꯏꯆꯦꯟꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯌꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯅꯤꯔꯒ ꯅꯣꯟꯊꯗꯨꯅ ꯈꯨꯔꯨꯝꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯁꯤ ꯅꯣꯛꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯂꯧꯕꯨꯛꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫
Matam masida makubok manembok anisu ipa ipu pokpa chengkre tanasi haiduna kanna tanaragle. Ningolmawa asisu amambaduda kanna chele makubok manembok adusu kanna tanaragle. Ningolmawa asina makubok manembo anina tanaragliba adu kayam naklabage haiduna tunglomda hanna yenglaga chelakpada lauri amada khudi thizinduna uptuna tushille. Adudagi nakna chelakpa makubo adusu khongjel phaba ngamhaudabadagi Ningolmawa adugi mathakta tushille. Aduga manembo adusu makhoi anigi mathakta amuk tushille. Matam maduda Ningolmawa aduna tanja asidadi ikaiba yaraktre khalladuna laurai. Ikubo ainine namang nupa Ningolmawa ni. Maduda manembo amasung makubo ani adu mathang hogolaga. Hida angang nang adumna tauba hongnabrane. Ningolmawa adunasu karino maku manemnasu adum taubiba hongnabra haiduna makhoi ahum wantha nokminaraga imungda changlakpa matamduda machanupi adusu pukli paiduna wanthaba makhai noklaga leiramle. Asum tauduna Ningolmawa adu ikai thiba hemankhibadagi mathong chadaba thabak tawrubagidamak chopa nangki. Thaina mamangaida hanuba hanubi matai manauna tenawa amabu masugum yamna nungsina luna chana tauduna yokpadagi tenawa asi taibang mi amagum ngang sakpa kudimak loina heire. Aduga singbasu yamna single. Ahal oiraglaba hanuba hanubi anigidamak tenawa asina khalli aigi ipu ibenani asi yamna soglakle. Aduna ipu ibenani asibu naha oiba yanaba kari leibage haibadu ai thiruge. Asumna khalladuna tenawa aduna hanuba hanubi ani asida hairei. Ipu iben ai ngasidi karigumba wa amata haizage. Tenawagi wadu tabada hanuba hanubina khumlai. Karino isu nangna hainingliba wadu hayo. Asumna hairakpa asida tenawa asina hairei. Ipu iben anina asum sonjilakduna sikiba tarabadi aidi kanagal heugani. Aduna ipu iben anibu naha oiba yanaba kari leibage haiba adu ai thirurage. Asumna hairakpa asida hanuba hanubina khumlai. Phare isuna khoi anibu naha oheningi hairabadi chalo thizaruro. Asi haiduna tenawa adubu thadokpiragle. Tenawa asina numit kayani umang wamang kaya mathang landuna pairaklaba matungda uhai wahitana thallaba achoba umang ama thengnarami. Aduga umang asigi mayai yona paisilakpa matamda taibang panba mapuna awa ana tarba kayabu mateng pangnanabagidamakta lainingba amagi mawong lauraga sayon tawduna laiba adu tenawa aduna urami. Adudagi tenawa asina lainingba adugi manakta changsilaklaga yamna nolukpa wahaina haizarami. Hai lainingba ai wa amata haizage haibabu yabigadra. Tenawagi wa asi tabada lainingba asina mamit pangthorakpa matamda maaki mamangda tenawa ama leiba urami. Maduda lainingba asina khumlai. Karino tenawa nangna hainingliba wa adu hayo. Lainingbagi wa tabada tenawa na hairei. Lainingba ai asi ahal oiraba ipu ibenanina masugumna yamna luna chana yokpi. Adubu ahal oiraba ipu ibenani asi yamna sonjilakle. Aina makhoi ani asibu naha oheningi. Aduna makhoibu naha ohenba yanaba kari leibage haibadu thiba lakchabani. Lainingbana masida maram khangbiragadi aingonda khara takpiyu. Tenawa asigi nolukpa wahising asi taraga lainingbana khumlai. Hai tenawa nangna napuna ben adubu naha oheningi hairabadi aina nangonda uhai ama pige. Uhai adu nangna napuna ben ani aduda pizau. Napuna ben aduna uhai adu hek chaba matamda naha onthorakani. Asumna haiduna lainingba aduna uhai ama heklaga tenawa aduda pirakle. Maduda tenawa aduna yamna harauna uhai adubu mayana chiklaga pairakpada mayum yogadaba khazikta ngairakle. Lam lapna chada thaktana uhai asibu mangkhini takini khanduna ngayakta pothadana pairakpa tenawa adu masa yamna choktharami. Aduda mak ngayaktang pothaninglami. Maram asidagi tenawa asina khongnang achoba amagi usada tongnaba haiduna paitharakpa matamda uhai adu usa amada thengduna makhada pop launa takhre. Matam aduda khongnang adugi makhongda achoba lil ama leirami.
Uhei aduna hek tarakpaga khangboy lakpoi lil aduna mayana kaklauna chiklami. Maduda tenawa asisu uhei takre haiduna makhada paitharaklaga amuk hana uhei adubu mayana kaklauna chiktuna mayumlomda pairaklami. Tenawa asina mayum hek yoba matamda harau harauna mapu maben anibu kauthoklaga uhei asi charaga naha oiragadabani haiduna tamlami. Aduga uhei adu chananaba pirami. Maduda hanuba hanubi ani asina khanarami. Isu tenawa asina purakliba uhei asi akhoina hekta chaba sumde. Kanana khangani uchek wayanina akhoibu sinanabasu tawramba yai. Aduna akhoigi hui asida hana machet ama pisaduna yengsi. Asi haiduna uhei machet ama setuna hui aduda pisaba matamdadi hui adu lingi hu yauba uhei adu charubadagi ngayaktang tharo tharo olamlaga khudakta sire. Madu ubada hanuba hanubi aduna makhoibu hatnanaba tawribani khanduna tenawa aduda yamna saure. Aduga tenawa adubu utupna thaduna hatokle. Aduga aremba maru yauba uhei aduna makhoigi mayu manakta leiba lamang amada huntokpaga khudakta hauduna mapung marei phaba uhei pambi mo oirakle. Aduga maduda phazaraba uhei ani khak palakle. Hanuba hanubi ani adu matam khara leiminarakle. Matam khara leiraba matungda noma hanuba hanubi ani asi karigumba thodok amadagi yamna thina khatnarami. Aduga hanuba asina hanubi asibu yamna thina phubirami. Maduda hanubi asina sauraduna hanuba asiga leiminagadabagi sarukpudi mashutenawa aduna purakpa uhei adu charaga mahakta sizarurage haina khanduna uhei paliba mafam adu tana lakle. Aduga mahakna uhei ama heklaga charuba matamdadi yamna phazarba leisabi ama olakle. Maduda hanubi asina khalli ai asi uhei charubadagi leisabi olena. Adunadi masida paliba uhei asi hanuba aduda pizarabadi mahaksu pakhang olakpa yai. Asumna khanduna paliba uhei adusu heklaga mayumlomda prap lakle. Matam asida hanuba asisu hanubi aduna lamanglomda chakriba adu karigumba sauduna mashutenawana purakpa uhei adu charuduna siba tarabadi mahakti mangzare khanduna jaisu sudana tanarakle. Maduda hanuba hanubi makhoi ani lambida thenare. Aduga hanubana hanubida ibema nabenga thenarambra asumaina hanglai. Maduda hanubi aduna noklaga khumlai. Hanuba ai asi hanubi adunine. Hanubigi wadu tabada hanuba asi mathwai wana lakpana khangsaw saurami. Aduga hanubi asida usit thawoide karem kathainei haiduna phugadabagi lichai adu thangalami. Hanubagi matawdu ubada hanubi asina amuksu noklaga haidai. Ngaikhone hanuba ai wa mata tamgeba amukta tapthakho. Adudagi hanubina makha tarai. Hanuba ai asi hanubi adunine. Aina sauduna ehakta sizarurage khanduna isu tenawa aduna purakpa uhei adu heklaga chabada ai ase leisabi onkribani. Aduna aina piriba uhei ase charo. Masi chabadane pakhang ama olaklagani. Asumna haiduna hanuba aduda uhei adu piduna chahalle. Maduda hanuba adusu uhei adu hek chabaga phazarba pakhang ama olakle. Matam asidadi hanuba hanubi ani aduna tenawa adubu mafam marang khangdana hatokpikhiba adu khalluraga nungairaktre. Adudagi makhoi anina tenawa adubu kauduna kablakle. Ha isu tenawa nangna napuna bena khoi anibu naha onabani haiduna wana thiraduna puzarakpa uhei ado nangna ngayaktang thamlingaida karigumba lilamana mahu kamsilamba oirambasu yaiko. Adubu akhoina wahang pahongdana isubu hatokpikredo. Aduga isuna pamjaramba pakhang leisabi adudi hauzikti akhoi anina phangle. Adubu isudi akhoibu uba phangkhidredo. Onthokna ningamkhidreda. Asi haiduna hanuba hanubi aduna tenawa adubu kauduna nong khongbagum kablakle. Ngayaktang kablaba matungda makhoi anina khanarei. Karibu tawrugani. Akhoi anina asuk nungsikraba isu tenawa adubu hatokpire hairaga pakhang leisabi onduna matam sangna ningamdaba maichak puduna wana leigadabagi sarukpudi isu tenawagi matung inkrasi. Asi haiduna hanuba hanubi ani adu pulap turelda chongthaduna sikre.
ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯁꯨꯃꯛꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯈꯪꯂꯛꯂꯕ ꯃꯇꯝꯗꯗꯤ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯁꯤ ꯂꯣꯝꯈꯤ꯫